Thaina mamangai matam amada khul amada angau kouba nupa ama leirami. Angau asi mana panglami adubu thabakti yamna pharami. Angau gi mayamba ama lei mamingna achau haina kaurami. Achau di nupi thire. Achau gi nupi gi mamingna thaba haina kaurami. Thaba na angau bu nungsiramde. Yum adudagi tanthokhinaba hotnaduna ta leirami. Aduna thaba na magi nupa achauda angau gi maramda oida padaba kaya ama tamsilami. Ngasisu thaba na magi nupa achauda asumna hairami. Nupa, ai noigi yumsida leiba yamaina roidori. Achau magi nupi de yengduna. Hey, amukai dori nupi. Nakhoina nau nupa se, ai yamaina de. Aina haibana ama, mana tawthorakpana ama. Hey, adubudi mana tadaduna tawribanine nupi. Kadaidagi mana tadabano? Thabak suba tandana tawsinaribani. Nangnadi nanau nupa se, miga mimana de haiduna nusiriba. Nangdi thabak chathokpanina kemta khangamoi. Aidi loina khangi. Mana mana pangdoi se, aina pakhol siramdaida khaktani. Atai matamdadi mana gamta pangdi. Phare se. Masu nupi ama thijinbinanaba tawrase. Adugane, masu tokhaini yum ama saraga leijarasan. Nanau nupa asigi sakta asida. Kanagi nupina mangonda yabirakadoribage. Kanade nupa. Nanau nupa se yum asidagi tanthokrasi. Minasu nanau nupa asigi maramda kaikai yam ngangnarabani. Mina kari ngangnariba. Ho nakhoi nanau nupa asina migi nupi angangda makhut masa sangame haidana ngangnaribanidana. Kari aikhoi angongnabu adumna tarongadrane. Mana tawdana mina ngangnagadra. Mina ngangnaribada mana tawbagi nadra. Asumna thabana magi nupa achauda oida padaba kaya ama haijillami. Achau sumagi nupi gi wa aduda thazarami. Somda angaudu makhoigi lau adu sampok khoiringai tanja aduda chaurel adu laklami. Chaurel na angauda yengduna asumna hairami. Angau, noigi labukto khoiba loibagane. Aikhoigi amukta khoibiramu. Mama nangi awaman matik chana piye. Angaungdadi chaurel na hairibadu ona dainana tarami. Chaka chardida mama. Lau se khoiba loibaga yumda karage tawbani. Lau khoiba loidana yumda karadine. Ta chauna amu loiramdina ngangadabani. Chaurel khonjal kharak kanna. Ho angau. Mama na haibadine adu nadde. Mama gi laudo amukta khoibiramu haibanine. Angau do no fet tawraga. Mama, aikoi taimadi cha injang thongba yam haida dugidi. Ihe, aina hairisi tadabida seran turan ngangduna leirene. Masidi yararoi. Manakong asida hekta kana lausilage. Asumna chaurel da angau gi manakong aduda kana lausilami. Ho angau! Angau! Haima, noigi laudo khoiba loiraga. Aikhoigi laudo amukta khoibiramu haibanine. Angaudo handakti chaurel na hairibadu fazana tarami. Hoi mama, horen chak toga mama gi laudo khoibirage. Phare phare. Adudi mama su chananaba tawrage. Horene chak toga aigida khoiroko. Kaino da mama. Chak chadabida khoibadi ai ngamaroi. Chak charaga ngahak potharaga oinu khoige. Ihe amuk seran turan tarene. Aidi buko angau sidi kamai ngangnani tawriside. Mana thokpa tawjarasan. Magi manakta leiradine. Ai ngawba soidana helani. Asi haiduna chaurel du chatkirami. Chaurel na chatkibaduda angauna matomda khalli. Mama gi sibu aingonda sauriba haibadurane. Onthokna sungai ngamkhidre. Ahal ni kaina. Ai su horen chak toklaga magi lawada. Khoibi ge haina hairiduda. Asuk fazana hairapok sauradi. Sauraba haibaduni. Asi khanduna angaudu lau khoiba loiduna magi san anidu puraktuna mayumda karaklami. Labuk chatlubagi laikhom lainang singado hanna chamthoktuna chakhumda changlai. Mayambaga matai magadu chak chaduna lairami. Angau changakpadu ubada thaba machindu paithoknaga asumna hairai. Chak ai hakta hauna chage tawbasida. Masi amuk laene. Aidi pelabanida. Achauna manau nupada yengduna. Angau, nang mulau khoibudu buloisilamabo.
ꯇꯥꯆꯧ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯣꯏꯅꯣ ꯂꯧꯕꯨꯛꯇ ꯆꯠꯂꯨꯔꯒ ꯏꯇꯩꯃ ꯑꯩ ꯆꯥꯛ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯃꯥꯝꯃ ꯆꯥꯎꯔꯦꯜꯒꯤ ꯂꯧꯗꯣ ꯑꯃꯨꯛ ꯈꯣꯏꯔꯨꯗꯣꯏꯅꯤ ꯊꯕꯥꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯍꯣ ꯅꯪꯒꯤ ꯆꯥꯛꯇꯣ ꯆꯐꯨꯗ ꯂꯩꯍꯧꯕꯅꯤ ꯊꯤꯔꯒ ꯆꯥꯔꯣ ꯊꯕꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯟꯅ ꯍꯥꯏꯕ ꯑꯣꯏꯕꯅ ꯑꯉꯧꯅꯁꯨ ꯇꯥꯔꯝꯃꯤ ꯑꯉꯧ ꯆꯐꯨ ꯑꯗꯨꯗꯒꯤ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ ꯑꯆꯧꯗꯤ ꯆꯥꯛ ꯇꯣꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯊꯕꯥꯅ ꯑꯉꯧꯗ ꯌꯦꯡꯗꯨꯅ ꯍꯩ ꯑꯉꯧ ꯅꯪ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯂꯣꯏꯅ ꯁꯦꯡꯖꯤꯜꯂꯝꯃꯨꯀꯣ ꯑꯩ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯣ ꯊꯣꯛꯈꯤ ꯑꯉꯧꯅꯗꯤ ꯃꯇꯩꯃꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯔꯝꯃꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯀꯌꯥꯗ ꯐꯔꯤꯅꯣ ꯃꯅꯥꯎ ꯑꯩ ꯋꯥꯔꯝꯃꯅꯤꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯁꯦ ꯃꯥ ꯁꯦꯡꯒꯦ ꯊꯅꯝꯃꯨ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯑꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ ꯃꯥꯝꯃ ꯆꯥꯎꯔꯒꯤ ꯂꯧ ꯑꯗꯣ ꯈꯣꯏꯕꯤꯔꯨꯔꯒꯦ ꯑꯗꯨꯒ ꯑꯁꯤ ꯈꯟꯗꯨꯅ ꯑꯉꯧꯗꯣ ꯉꯥꯏꯍꯥꯛ ꯇꯨꯝꯂꯝꯃꯤ ꯊꯕꯥꯁꯨ ꯆꯥꯛ ꯇꯣꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯈ꯭ꯔꯦ ꯃꯧ ꯈꯔ ꯍꯤꯛꯄꯤ ꯀꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯊꯕꯥ ꯂꯥꯛꯄ ꯎꯕꯗ ꯏꯆꯦ ꯊꯕꯥ ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯑꯣ ꯉꯁꯤꯗꯤꯅꯦ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯅꯥꯎꯕꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯑꯃꯨꯛꯇ ꯀꯥꯏꯔꯧꯁꯦ ꯍꯥꯀꯠꯆꯕꯅꯅꯦ ꯈꯪꯕꯒ ꯑꯃꯇ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯩ ꯀꯥꯏꯒꯦ ꯑꯗꯣ ꯏꯆꯦ ꯅꯣꯏꯒꯤ ꯑꯉꯧꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯅꯥ ꯄꯪꯉꯤꯅ ꯑꯩꯅ ꯉꯔꯥꯡꯅꯦ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯑꯉꯧꯗꯣ ꯊꯦꯡꯅꯩꯌꯦ ꯑꯩꯅ ꯑꯉꯧ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅ ꯍꯪꯂꯨꯕꯅꯤ ꯑꯗꯨꯁꯨ ꯇꯞꯅꯒ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯀꯟꯅ ꯍꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯀꯃꯥꯏ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯕꯅꯦ ꯑꯗꯨꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯏꯆꯦꯗꯤ ꯃꯥ ꯉꯥꯡꯅꯕꯗ ꯁꯤꯖꯅꯤꯡꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯕꯅꯤ ꯃꯥꯒꯤ ꯃꯅꯥꯗꯣ ꯑꯇꯩ ꯑꯇꯩ ꯃꯇꯝꯗ ꯇꯥꯗ꯭ꯔꯕꯁꯨ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯅꯥ ꯁꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯃꯥꯒꯤ ꯃꯅꯥꯗꯣ ꯊꯑꯣꯏꯅ ꯄꯪꯁꯤꯟꯅꯔꯤ ꯖꯥꯠꯂꯣ ꯑꯣ ꯄꯪꯁꯤꯟꯅꯔꯤꯕꯅꯤ ꯊꯕꯛ ꯁꯨꯕ ꯇꯟꯕꯒꯤꯗꯃꯛꯇ ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯏꯆꯦ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯇꯣꯉꯥꯟꯅ ꯄꯤꯖꯈ꯭ꯔꯣ ꯀꯩꯅꯣ ꯍꯩꯃꯥ ꯀꯅꯥꯏ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯂꯩꯕꯤꯗꯣꯔꯤꯒꯦ ꯑꯩꯅ ꯍꯦꯟꯅ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯉꯕꯅꯤ ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯧꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯂꯧ ꯑꯗꯨ ꯑꯃꯨꯛ ꯈꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯊꯕꯥꯗꯣ ꯉꯁꯥꯏ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯆꯠꯈꯤꯕ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗꯨꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯕꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯣ ꯑꯩꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯁꯤ ꯁꯦꯡꯉꯝꯃꯨ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯡꯂꯝꯗꯦꯕ ꯃꯥ ꯈꯪꯒꯅꯤ ꯉꯁꯤꯅꯦ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯊꯕꯥꯗꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯁꯦꯡꯖꯤꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯆꯧꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯉꯁꯥꯏ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯁꯦꯡꯂꯤꯕꯗꯨꯕꯨ ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯇꯧꯔꯤꯗꯨꯕꯣ ꯍꯣ ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯁꯤ ꯑꯃꯨꯛꯇ ꯁꯦꯡꯖꯤꯜꯂꯝꯃꯨ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯡꯂꯝꯗ꯭ꯔꯤꯕꯁꯤꯅꯤ ꯃꯁꯤꯒꯤ ꯅꯥꯄꯪꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯈꯤꯁꯤ ꯍꯥꯏꯕꯅꯣ ꯃꯥ ꯍꯜꯂꯛꯑꯒꯅꯦ ꯑꯩ ꯉꯥꯡꯒꯦ ꯃꯥ ꯃꯊꯟꯇ ꯇꯣꯈꯥꯏꯅ ꯄꯤꯖꯕꯗꯨꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯈꯔꯁꯨ ꯃꯐꯕ ꯑꯣ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯨ ꯊꯤꯕ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒ ꯁꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯉꯧꯗꯣ ꯆꯥꯎꯔꯦꯜꯒꯤ ꯂꯧ ꯈꯣꯏꯔꯨꯕꯒꯤ ꯁꯦꯟ ꯄꯤꯔꯛꯄꯗꯣ ꯃꯇꯩꯃꯗ ꯄꯤꯕ ꯆꯪꯂꯛꯏ ꯏꯇꯩꯃ ꯑꯩꯅ ꯂꯧ ꯈꯣꯏꯔꯨꯕꯒꯤ ꯁꯦꯜ ꯈꯔ ꯐꯪꯉꯤ ꯁꯦ ꯏꯇꯩꯃꯗ ꯊꯝꯖꯤꯜꯂꯣ ꯑꯆꯧ ꯈꯔ ꯁꯥꯎꯅ ꯅꯇꯩꯃꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯁꯤ ꯁꯦꯡꯂꯝꯃꯨ ꯍꯥꯏꯔꯒ ꯅꯪꯅ ꯁꯦꯡꯂꯝꯗꯦ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯐꯨꯔꯝꯃꯤ ꯑꯉꯧꯗꯤ ꯃꯌꯥꯝꯕꯅ ꯃꯥꯕꯨ ꯐꯨꯕꯒꯤ ꯃꯔꯝ ꯑꯗꯨ ꯃꯥꯗꯤ ꯈꯪꯂꯝꯗꯦ ꯑꯉꯧ ꯑꯗꯨ ꯅꯥꯔꯗꯨꯅ ꯇꯥꯆꯧ ꯅꯥꯏ ꯐꯨꯔꯛꯀꯅꯨ ꯅꯅꯥꯎꯅ ꯀꯔꯤ ꯇꯧꯕꯒꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯐꯨꯔꯤꯅꯣ ꯑꯆꯧꯗꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕꯤꯗ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯅ ꯑꯉꯧꯗ ꯌꯦꯡꯗꯨꯅ ꯍꯩ ꯑꯉꯧ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯈꯔ ꯊꯤꯔꯨꯆꯣ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯏꯇꯩꯃ ꯑꯉꯧꯗꯣ ꯃꯇꯩꯃꯅ ꯍꯥꯏꯔꯤꯕꯗꯣ ꯏꯁꯤꯡ ꯁꯣꯛꯂꯨꯆꯣ ꯍꯥꯏꯗꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯑꯉꯧꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯑꯉꯧ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯣ ꯁꯥꯎꯅ ꯑꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯊꯤꯔꯛꯑꯣꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯑꯣꯏꯅ ꯂꯥꯛꯂꯤꯅꯦ ꯑꯩꯗꯤ ꯄꯦꯜꯂꯦꯗꯀꯣ ꯍꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯁꯤꯡ ꯁꯣꯛꯂꯛꯑꯣꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯇꯟꯖꯥ ꯑꯗꯨꯗ ꯑꯆꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ
ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯇꯕꯁꯤꯕꯣ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯀꯗꯕ ꯇꯜꯂꯦ ꯑꯣꯏꯕ ꯍꯣꯏ ꯁꯤꯕꯨ ꯑꯩꯅ ꯏꯁꯧ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯉꯤꯔꯣ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯊꯤꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯩ ꯅꯈꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤꯅꯦ ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯆꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯥꯄꯪꯕ ꯅꯪ ꯉꯁꯤꯗꯒꯤꯗꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯇꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯅꯥꯎꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯩ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯉꯧꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯠꯈꯤ ꯑꯉꯧꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯊꯕꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯊꯕꯥꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯕ ꯑꯗꯨ ꯐꯪꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯔꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯑꯕꯦꯊꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯕꯦꯊꯣꯏ ꯑꯁꯤ ꯆꯥꯎꯕ ꯍꯦꯜꯂꯝꯗꯦ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯄꯥꯝꯕꯤꯔꯝꯗꯦ ꯑꯕꯦꯊꯣꯏꯒꯤ ꯑꯄꯣꯛꯄ ꯃꯃꯥꯗꯤ ꯑꯕꯦꯊꯣꯏ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥ ꯇꯣꯃꯥꯜ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯛꯂꯝꯃꯤ ꯃꯃꯤꯡꯅ ꯔꯥꯁꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯔꯥꯁꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯔꯥꯁꯤꯅ ꯑꯕꯦꯊꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯔꯥꯁꯤꯕꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯅ ꯇꯣꯃꯥꯜꯅ ꯑꯕꯦꯊꯣꯏꯕꯨ ꯊꯤꯅ ꯇꯧꯔꯝꯃꯤ ꯑꯕꯦꯊꯣꯏꯗꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯊꯥꯡꯕꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯕꯦꯊꯣꯏꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯔꯒ ꯔꯥꯁꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯑꯕꯦꯊꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯩ ꯃꯤꯅꯥꯏ ꯅꯨꯕꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨꯃ ꯁꯣꯛꯄꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯕꯔꯣ ꯑꯩꯗꯤ ꯅꯪꯁꯦ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤꯈ꯭ꯔꯕꯣꯏ ꯈꯟꯗꯅ ꯍꯔꯥꯎꯔꯨꯔꯦ ꯏꯃꯥ ꯕꯥꯔꯇꯤꯟꯁꯦ ꯆꯥꯎꯕꯅꯤꯅ ꯄꯨꯕ ꯋꯥꯏꯌꯦ ꯀꯌꯥꯝ ꯆꯥꯎꯗꯅ ꯋꯥꯔꯤꯕ ꯅꯊꯤꯕꯣꯡ ꯆꯥꯔꯝꯗꯥꯏꯗꯗꯤ ꯋꯥꯔꯝꯃꯣꯏꯅꯦ ꯅꯪꯇ ꯁꯤꯈ꯭ꯔꯗꯤꯅꯦ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ ꯆꯥꯎꯕꯁꯨ ꯍꯦꯟꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯂꯔꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯅꯈꯣꯏꯒꯤ ꯅꯃꯥ ꯁꯤꯒꯟꯕꯤ ꯑꯗꯨꯁꯨ ꯃꯥꯅ ꯁꯤꯕꯗ ꯃꯆꯥꯅꯨꯄꯤ ꯆꯥꯎꯕ ꯍꯦꯟꯗꯕꯤꯁꯤ ꯄꯨꯔꯒ ꯀꯣꯛ ꯁꯤꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯌꯦꯠꯅꯅꯕ ꯊꯝꯂꯝꯂꯤꯕꯅꯤꯅꯦ ꯑꯕꯦꯊꯣꯏꯗꯨ ꯃꯃꯥꯇꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯗꯣꯛꯎꯆꯣ ꯏꯟꯖꯥꯡꯒ ꯍꯥꯎꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯣꯏ ꯃꯥ ꯑꯩ ꯊꯣꯡꯉꯨꯔꯒꯦ ꯑꯕꯦꯊꯣꯏꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯔꯥꯁꯤꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯃꯥꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯔꯥꯁꯤ ꯃꯥꯒꯤ ꯅꯨꯄꯥ ꯎꯕꯗ ꯃꯣꯏ ꯃꯄꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯟꯕꯤꯔꯛꯏꯅ ꯃꯃꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯄꯨꯗꯣ ꯅꯥꯔꯦ ꯉꯁꯤꯗꯤ ꯊꯕꯛ ꯂꯦꯞꯄꯁꯤꯅ ꯍꯥꯏꯔꯕ ꯐꯔꯦꯗ ꯃꯣꯏ ꯃꯄꯥ ꯍꯜꯂꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯁꯦ ꯍꯣꯏ ꯂꯩꯔꯨꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯂꯣꯏꯈ꯭ꯔꯕꯣ ꯀꯗꯥꯏꯗꯒꯤ ꯂꯣꯏꯕꯅꯣꯗ ꯍꯧꯖꯤꯛꯇ ꯆꯥꯛ ꯊꯣꯡꯕꯅꯦꯅ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯣꯏ ꯃꯄꯥ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ ꯑꯗꯨꯒꯤꯗꯤ ꯃꯃꯥ ꯑꯩꯅ ꯍꯦꯟꯅ ꯍꯩꯅꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯃꯤꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯆꯥꯎ ꯍꯦꯟꯗꯕꯤ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯤꯕꯅꯤ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯒꯤꯅꯣ ꯃꯁꯤꯒꯤ ꯆꯥꯎ ꯍꯦꯟꯗꯕꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯂꯤꯕ ꯑꯁꯤꯕꯣ ꯃꯣꯏ ꯃꯄꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯆꯥꯎ ꯍꯦꯟꯗꯕꯤꯁꯦ ꯃꯥꯒꯤ ꯆꯥꯅꯕꯗꯨꯗ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯎꯕꯒ ꯅꯣꯛꯅꯔꯤꯕꯁꯦ ꯅꯣꯛꯅꯔꯔꯣꯏ ꯃꯃꯥ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯗꯁꯥ ꯇꯥꯒꯅꯤꯅꯦ ꯃꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯈ꯭ꯔꯁꯤ ꯏꯕꯥꯅꯤꯁꯨ ꯋꯥꯏ ꯁꯪꯅꯅꯕ ꯀꯅꯥꯏ ꯅꯨꯄꯥꯅꯕꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯕꯤꯒꯗꯣꯔꯤꯒꯦ ꯑꯉꯥꯎꯕꯅ ꯐꯥꯎꯕ ꯍꯦꯛ ꯄꯥꯝꯃꯣꯏ ꯑꯕꯦꯊꯣꯏꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯤ ꯆꯥꯛ ꯆꯥꯔꯁꯤ ꯊꯤꯔꯝꯃꯣ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯔꯥꯁꯤꯒ ꯇꯣꯃꯥꯜꯒꯁꯨ ꯆꯥꯛ ꯆꯥꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯏꯟꯁꯥꯡ ꯑꯗꯨ ꯎꯕꯗ ꯔꯥꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯅ ꯊꯣꯡꯉꯤꯕ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ ꯏꯃꯥ ꯍꯪꯒꯥꯝ ꯊꯣꯡꯕꯅꯤ ꯏꯟꯁꯥꯡ ꯂꯩꯔꯝꯗꯗꯅ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯕꯅꯤ ꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯗꯤꯅꯦ
ꯅꯈꯣꯏ ꯅꯃꯥ ꯑꯁꯤꯕꯗꯣ ꯑꯗꯨ ꯀꯧꯔꯒ ꯄꯤꯖꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯡ ꯍꯥꯞꯂꯤꯕ ꯀꯣꯟ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯂꯝꯃꯤ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯇꯣꯃꯥꯁꯁꯨ ꯑꯕꯦꯊꯣꯏꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯅꯪ ꯁꯤꯔꯕꯗꯤ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯂꯅꯤꯅꯦ ꯕꯥꯕꯥ ꯃꯁꯤꯗ ꯅꯆꯥꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯕꯥꯕꯥꯅ ꯄꯣꯛꯄ ꯕꯥꯕꯥꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯑꯩꯁꯦ ꯕꯥꯕꯥ ꯑꯩꯅ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯤꯕꯁꯤꯕꯨ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯄꯥꯞ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯤꯕꯗꯣ ꯅꯃꯥ ꯑꯗꯨꯁꯨ ꯅꯪꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯝꯕꯅ ꯍꯦꯟꯅ ꯐꯔꯝꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜꯁꯨ ꯆꯥꯛ ꯆꯥꯗꯕꯤꯗ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯑꯕꯦꯊꯣꯏꯗꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯥꯁꯤꯒ ꯇꯣꯃꯥꯜꯒꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤ ꯔꯥꯁꯤꯅ ꯆꯠꯂꯝꯗꯥꯏꯗ ꯑꯕꯦꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯅꯦ ꯆꯦꯡ ꯆꯔꯥ ꯂꯩꯇꯕꯅꯤ ꯀꯩꯗꯒꯤ ꯐꯧ ꯈꯔ ꯈꯥꯏꯔꯒꯅꯦ ꯐꯧꯗꯨ ꯁꯨꯔꯝꯃꯨ ꯁꯨꯔꯝꯗ꯭ꯔꯕꯗꯤꯅꯦ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈꯤ ꯑꯕꯦꯊꯣꯏꯗꯨ ꯐꯥꯟ ꯊꯥꯗꯨꯅ ꯀꯩꯗ ꯀꯥꯗꯨꯅ ꯐꯧ ꯈꯔ ꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯐꯧꯗꯨ ꯁꯨꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝꯕꯜ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯤ ꯑꯕꯦꯊꯣꯏꯅ ꯈꯜꯂꯤ ꯐꯧꯁꯦ ꯁꯨꯔꯝꯗ꯭ꯔꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯔꯒꯅꯤ ꯏꯃꯥ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯏꯃꯥ ꯅꯪꯕꯨ ꯎꯗ꯭ꯔꯕꯔꯣ ꯀꯔꯤꯒꯤ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯑꯁꯤ ꯈꯟꯗꯨꯅ ꯑꯕꯦꯊꯣꯏꯗꯨ ꯀꯞꯂꯝꯃꯤ ꯔꯥꯁꯤꯒ ꯇꯣꯃꯥꯜꯒꯁꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕ ꯌꯥꯕ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯔꯥꯁꯤ ꯑꯕꯦꯊꯣꯏꯗ ꯌꯦꯡꯗꯨꯅ ꯑꯩꯅ ꯐꯧꯁꯨ ꯍꯥꯏꯔꯝꯕꯗꯨ ꯁꯨꯔꯕ꯭ꯔꯣ ꯏꯃꯥ ꯁꯨꯝꯕꯜꯁꯦ ꯂꯨꯝꯕꯗꯒꯤ ꯅꯆꯥꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯁꯨꯝꯕꯜ ꯊꯥꯡꯒꯠꯄ ꯉꯝꯗꯦ ꯍꯥꯏꯕ ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯉꯝꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯑꯕꯦꯊꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯏꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯆꯥꯕꯨ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯅꯊꯟꯇ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯇꯧꯔꯨꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯔꯥꯁꯤꯅ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯏꯟꯊꯣꯛꯈꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯕꯦꯊꯣꯏ ꯀꯞꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯏꯃꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯨ ꯕꯥꯕꯥ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯨ ꯑꯕꯦꯊꯣꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯕꯁꯨ ꯔꯥꯁꯤꯒ ꯇꯣꯃꯥꯜꯒꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯗꯦ ꯑꯕꯦꯊꯣꯏꯁꯨ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯕꯦꯊꯣꯏꯅ ꯈꯜꯂꯤ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯁꯤꯕꯣ ꯑꯩ ꯑꯁꯤꯕꯨ ꯍꯤꯡꯕꯗ ꯀꯥꯟꯅꯔꯤꯕ꯭ꯔꯣ ꯑꯩ ꯏꯇꯣꯝꯇ ꯁꯤꯖꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯅ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯉꯧꯁꯨ ꯀꯞꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯌꯧꯔꯛꯂꯝꯃꯤ ꯑꯉꯧ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯅꯥ ꯄꯪꯂꯒ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕꯅꯣ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅꯁꯨ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯂꯦ ꯑꯩ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯑꯩꯅ ꯍꯤꯡꯗꯨꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩ ꯏꯇꯣꯝꯇ ꯁꯤꯖꯔꯒꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯕꯦꯊꯣꯏꯒ ꯊꯦꯡꯅꯔꯝꯃꯤ ꯑꯉꯧ ꯑꯕꯦꯊꯣꯏ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅ ꯑꯩ ꯑꯉꯥꯡ ꯅꯠꯇꯦ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯑꯕꯦꯊꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯉꯧꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯝꯃꯤ ꯅꯊꯟꯗ ꯎꯃꯪ ꯑꯁꯤꯗ ꯅꯣꯏꯒꯤ ꯏꯃꯥ ꯕꯥꯕꯥ ꯊꯤꯕ ꯂꯥꯛꯏꯗꯨꯕꯨ ꯅꯪꯕꯨ ꯀꯤꯗꯕ꯭ꯔꯣ ꯅꯨꯄꯤ ꯃꯆꯥ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯉꯥꯎꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯃꯥꯅ ꯈꯨꯝꯕꯅ ꯑꯃ ꯑꯕꯦꯊꯣꯏ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯑꯉꯧꯅ ꯍꯥꯏꯔꯛꯏ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯥ ꯄꯪꯕ ꯃꯤꯅꯦ ꯑꯕꯦꯊꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯤꯕꯗꯨ ꯅꯥ ꯄꯪꯕꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯕꯦꯊꯣꯏ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯅꯪ ꯎꯃꯪꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯉꯧꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯕꯦꯊꯣꯏꯗ ꯂꯤꯔꯝꯃꯤ ꯑꯕꯦꯊꯣꯏꯁꯨ ꯑꯉꯧꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯕꯦꯊꯣꯏꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯉꯧꯗ ꯂꯤꯔꯝꯃꯤ ꯑꯉꯧꯁꯨ ꯑꯕꯦꯊꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯝꯃꯤ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯏꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯃꯤꯟꯅꯔꯨꯁꯦ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯅꯪꯅ ꯏꯁꯤꯡ ꯂꯩꯇꯦ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯎꯃꯪꯗꯒꯤ
sing thiduna maningda paiduna thamlabanine. Ho sing haiba natiye, ising haibane ising. Oh, ising haiba oire. Oh, numisu tagadore. Kadaidagi ising no hajukpu nupi. Ho umangda laiba pukhri dudagine, aikhoi ani chatuna so use. Eh, umangda laiba pukhri dudi hingchaba ma lei haina haibane. Ai chatpa kiye. Ho kaisu tawroye. Chak thongnanaba ising amata leitre. Asumna makhoi anido umangda laiba pukhri adugi manakta laktuna ising sokadabagi tawrami. Numisu pungta tari. Angauna nupi nang sida leiramo. Aine ising solake. Asi hairaga ising sokpo kumlami. Tanja aduda hingchaba ama irol nung adudagi phawgalai. Hingchaba aduna phawgalakpado abe thoina di urami, angauna di uramdi. Abe thoidu yamna kina hairai. Oh, aikhoi ngasidi siredana. Masidi hingchaba nine. Nupa, hingchaba leire, hingchaba. Angauso ising sokpa loiduna karai. Abe thoina yamna kina leptuna leirambadu ubada. Kadauri nupi, nangna adu kina leplibaduna. Kadaidano nangna yengibaduna. Asi hairaga abe thoina yengliba aduda yenglui. Hingchaba aduna leptuna leirambadu ubada angaudo khangprek he khanglami. Ima, asidi hingchaba nine. Hingchaba do angauga abe thoiga da yengduna hairai. Aigi pukhri asidagi ising huranba lakliba nakhoi anibo aina hatuna chaba tare. Abe thoido yamna pakhatna. Aikhoi bu hatuna chabigano. Ibung hingchaba, aikhoi anibo amukta nungsibi. Aikhoi di laibak yamna thirabani. Yumgi minaso, aikhoi anibo yumdagi tanthokpirae. Angauna, nupi, kaigino nangna hingchaba siga wari sanaduna leiduba. Chila sila o. Natradine, hingchaba sina aikhoi anibo hatuna chakiba tare. Hingchaba aduna, nangna hingchaba aibu ibung haina kaurabanina. Aina nakhoi anibo halar. Nakhoi anigi warido aingonda li. Abe thoina makhoi anigi punsi wari pomba hingchaba aduda lirami. Makhoi anigi waridu tabada hingchaba adusu yamna nungairamde. Makhoi anigi waridu taraba matungda hingchaba duna asumna hairai. Aina nakhoi anigi mateng soidana pangani. Matam khara aigi ichabu nakhoi anina senaduna leiro. Aigi ichadudi atai hingchabagi macha singa kaya loinau tinau haiba yade. Nakhoi anina loinaba yabra haina yenglo. Hingchabadugi waduda angauga abe thoiga su yarami. Asumna numit asidagi abe thoiga angauga na hingchabadugi macha adu pusenarami. Hingchabagi macha adusu angauga abe thoiga lakpa aduda yamna haraurami. Makhoi aniga sanaminarami. Asumna chahi amagi matam haukre. Hingchabagi macha adusu chaure. Hingchabana angauga abe thoiga gi manakta laktuna asumna hairami. Nakhoi anina senabibadagi. Haujikti aigi icha su chaure. Aduna, nakhoi anigi apamba mahai. Ibung hingchaba, aigi chawba henjibase helhanbi. Aduga, aigi nupa na taba ngamjibasisu ngamhanbi. Kudak aduda hingchaba aduna abe thoibu chawba helhalami. Aduga angaubu manadu tahalami. Aduga kudob ama lauthokduna makhoi anida pirami. Kudob se, icham chamba kudob nate. Thu haibada thokpa yaba kudob yayoibani. Masi leirabadi nakhoigi awatpa amata leiraroi. Ibung hingchabagi singba ngamlaroidaba lamana maton sinjari. Ibung hingchabana ngasidi aikhoi anibu anauba mapok amada pokpire. Asumna abe thoiga angaugana hingchaba aduda thagat wahai kaya ama hairami. Aduga makhoi ani su chatkirami. Mafam chaba ama yengduna konungumlaba yum ama thokhalami. Aduga makhoi ani yamna nungaina setningbada set chaningbada cha tawduna nungaina leirami. Makhoi anina nungai khalakpagi paw asi makhoi anigi imung singna su tarami. Tombidu thabagi manakta laktuna asumna hairami. Thaba, nakhoigi nanaw nupa angaududi nupi masak mataw phajaba malauduna yamna nungaina leikrene. Yumgado ningthaugi konungdagi hena phajai. Angaudo mana yadabadusu haujikti phara male. Ha, asengbaro iche. Ho asengbani. Aine imit makna uraabani. Thabadu wakhalama khalaklami. Thaba magi nupagi manakta laktuna asumna hairami. Nupa, aikhoi angaudo
ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯗꯧꯕ ꯆꯠꯁꯦ ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯈꯤꯕꯗꯣ ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯂꯕ ꯀꯥꯟꯗ ꯆꯠꯂꯨꯔꯒ ꯊꯤꯅ ꯉꯥꯡꯉꯛꯅꯕꯔꯣ ꯀꯩꯗꯧꯕꯒꯤ ꯉꯥꯡꯉꯛꯇꯣꯏꯅꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯁꯥꯎꯗꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯕꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯗꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯆꯧ ꯃꯥꯒꯤ ꯅꯨꯄꯤ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯑꯁꯨꯝꯅ ꯊꯕꯥꯒ ꯑꯆꯧꯒꯗꯣ ꯑꯉꯧꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯉꯧ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒ ꯎꯕꯗ ꯇꯥꯆꯧ ꯏꯇꯩꯃ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯊꯕꯥꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯅꯇꯩꯃꯒ ꯅꯪ ꯇꯥꯆꯧꯒꯁꯦ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯗꯤ ꯀꯩ ꯂꯩꯔꯒꯦ ꯏꯇꯩꯃ ꯑꯉꯧ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ ꯏꯇꯩꯃ ꯍꯣꯏꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯅꯪꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯗꯨꯃꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯅꯪ ꯇꯥꯆꯧ ꯏꯕꯥꯅꯤꯅ ꯅꯪꯕꯨ ꯀꯌꯥꯗ ꯋꯥꯅ ꯊꯤꯈꯤꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯗꯨꯅ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯍꯜꯂꯤ ꯏꯇꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯇꯩꯃ ꯅꯅꯥꯎꯕꯨ ꯅꯥ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯈꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯥꯎꯕ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯥ ꯄꯪꯕꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯋꯥꯔꯤꯉꯩ ꯃꯇꯝꯗꯅ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯅꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯤꯅꯝꯕꯅꯤ ꯍꯥꯏꯕ ꯅꯅꯥꯎꯁꯨ ꯂꯣꯏꯅ ꯈꯪꯏ ꯑꯉꯧꯅ ꯉꯥꯡꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯑꯆꯧꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯕꯨꯅ ꯅꯥ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯇꯣꯃꯥꯜꯒ ꯔꯥꯁꯤꯒꯁꯨ ꯑꯕꯦꯊꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯕꯦꯊꯣꯏꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯃꯄꯥꯒꯕꯨ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯃꯥꯅ ꯃꯆꯥꯗ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯖꯔꯛꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯉꯧꯒ ꯑꯕꯦꯊꯣꯏꯒꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯉꯧ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯕꯦꯊꯣꯏꯒ ꯑꯉꯧꯒꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ